Mihatpa dandi piri fauba mama ki thauna haloi Numit Aduda numidangda mama Nungshiye Hairaga Tumkhibadagi Amuk Hanna mama Kourakpa Takhidre oinam binita Tronglawbida laikhiraba pikliba angang ani gi asumba wayen phangri fauba miyam khongjang hanbiganu khuraijama thauba Internet thingsin khibana online class yauriba experience singta sauna kaiba pire Thauban wangjinglomdagi lakhiba masing yamlaba naha singka sauna mungnarakpadagi security forces singna nongmai kaptuna tankhaina bahonarabasu ngamkhidre Imphal ukhrulambida ban kaukre US amadi Iran gi lana sanagi maman tatana akakum tawri Tronglawbi thongtoki JSC gi wafam State Force singna ngaklaba matamda lengaka wari sanaraga haksang sing lawbagi warep lawkani Akampa relief camp da lairambi mihathina hatok pikhrabi IDP sanu thoigi imungda siamna lupa lakh tara pikhre mahaki apokpa mapada lengaki thabak piragani Maharashtra nursing na sahi taret khuntakpadagi Manipur ningtamna bahonarami Khemsal Litan gi BSF jawan siba thaudoki case lokhatuna thijeli kapnarakpada BSF na sukapki tungdagi pankhibani Kangleipak kuki khulai paiba sing sangba thingkhre merger agreement handokpana roi baroisin orakpa yai maira paibi Senaba sing phana ba hojiksu akanbo operation chathari Gopindas konthauzam singya tamyada Central Force ki mahul State Force thamna bohonari Tronglawbi thaudoki mayokta pak sana wakan bifam phamkhre numinini amaga sangdoktuna April ki tang 13 phawba internet thingjingkhre UP da class item liba mahiroi amana mama mapabu digital arrest scam dagi kankre